Leimakhong da leiba 57 Mountain Division gi garrison manung da changkhibadagi thiba khangdana leiriba Laishram Kamalbabu gi JSC da kihan khanghanba ga loinana bom Thamjillamba gi thouong aduga lona thingkhraba lalhoulup Kangleipak Communist Party amasung masigi lanmi sanglup Meeyam gi Phingang Lanmee ga Karigumba Hiram Amadata mari Leinade haina party asigi information and publicity secretary in charge Mangal na thadorakpa cherol mana sengdorakli cherol sina makhatana hai Laishram Kamalbabu hokiba November mangadagi thiba khangdana leiribani Indian Army na makhoigi garrison manungda mafam khanghandana mahakung manghan khibiga loinana horakkiba miyamgi irang asisu nemkhre haibe yadri cherek asida Laishram Kamalbabu mangkibaga mari leinana sengkiba JSC muthatlaga anoba JSC ama semgadabani amadi thikadar contractor amata yawbi yaroi haibana chingba wahai kya iba che amaga loinana bom ama thamjilamle haina electronic media amasung pauche sengda fonglokpa thingnare thouong asiga party amadi masigi lanmi sanglup MFL ga hir amatada mari leinade haina su cherol sina makhatana fongdorakli